7, 16, 25 से कैप्टन नंबर 7 ni hai lawi maram di moise plus to bada 7 dai ba ana moise ruling planet se moise ketu ni hani ngasai gi aina rahu gi wari ma haijagi bado adu rahu ketu side by side by di mami ni hai bado shadow planet ni hai bado adumaina ketu sune ba ketu se makok yaude ba hai rahu dana makok ni na sina ketu sina my body ne ba masa ne ba adana makok yaudabani na kedawni wakhal je khan masana ne kainom ka khal thaba ma tawge hararu masana wari phi lawjaba ngamdabado mi amada hangdradi ai si tawra kaina hangdradi ngamjadabado admai tawi ko admai se thaba ma tawra support yaudradi ngamde success oiba ngamde business ama tawge haina khalo magi partner ama dilaiba taba mangonda support tawbigadaba partner ama leiba taba mami tangba samna haba mami tangba mi amada khut samaga ma se sorok lambi be muta aina kana partner ne na chiran turana puradi ma do soiroidra admai tawna moje mami makok yaudabani mami chu yaubode natra adaina moi partner afo ma thautai partner phangbagi matung ina moi gi pusi success oide admaina lepe ba ayama matamda wakhal yamna khalli khadi confusion na oisi tawsira tawroisira tawna phagadra mana kai khalli police maina go yamna khalle alaga mi bu yamna nungsi chawi haise jiba panba yamna luna tawgali aduga moida mateng taropa mi sing se mana yamna luna khanjayeba ada mi gi mateng su yamna pangalle mi na monda wa ma hai matam na man ho hena yamna yathueba duna paisa gi manam do itar gadi ma je paisa je khantha mi bu nusi man bagi thaja bagi pitho buduna ma je paisa je mi na happy hi ba bi rakta ba ma yamna tawi nam thak yamna tawbi ba oigalle ko relationship tawera su mangonda ID thu mong to sonaraga pesa sa thok bugumba adegi lam adi adum tat pa tawraga loinaraga last ta kauthok piram bagumba ma nya ma tawe nupa su nupi su odini ko asi aduma ala ya matam da tension su yam legali depression odo su yawi hai yaudadi kaina da maji makoko yaudramni na khanna ba koko yaudramni na maji pangkhanda khandoine ba tumna khanna ngamdabani na ko adegi mana yamna afaba maguna man ko basic sa ko communication ase moina khan ba jama chungal hai haidi mogi masada si se tawgo do mali na jagana ko le kaida mi se si do mali ka hai ba je si hai ba ekta haidi uchin da lai ko mai ta na si spiritual date ni haina hai si sa mai bi moi si date da bo ta ga di moina hai ba yamna chummi yamna chumba oi thokalli thodok do haina hai ba ko ketu na rule tawga mi oising ase moina haiba yamna thokan bai tare mogi thodok se intuition power hai tare ne moina khanba thodok se yamna thokan ba aduga sisu shadow planet ni na moje loina bakhara wai ai dinga sai ru rahu su loina bakhara wai ko sisu loina bakhara wai shadow oi bani na mojo kai mana kai khali no khan mangam deba di karam gana sorok to no karam gana kai nga tu no khang deba heda ana tawi hai ara research tawba yamna pami hai ko research tawba yamna kalli kai kum mana khangning ba pose leiragadi adui maramda dum thijin khosun dum hona jabado tumaini yam tawi lighting yamna thajei yamna lighting yamna ningba oi do si de sing sida po community oiraga lighting ningda ba adigi short thajada boy targadi adum da soiba khara leirabani ko madu check thokpiyo ada atai dadi ai hodresiga health ki matang da ina haige heart ki anaba khwang anaba depression sugum bada yamna nagali han hai si number 7 na lage number 8 yung halage video sa yam sang date 8 17 26 ta po communication si captain number 8 haina lawi aduga mo gi ruling planet se Saturn ni haina lawi Saturn se kano da solar system da kwai digi tappa planet ni hai aduga mo se character da har gana Sunny ne ko judge ni ana shlowe kwai digi tappa planet ni kaina da thabak ama tawbadane mana dum maning ta hoba sumana gani si je chum chum me ngonda lakpa client lakpa mi ayamba sigi date sing da po communication ase moi da hangai ma banda exact 100% chum me dumak ni tawsi hana hai ba adigi tappa moi gi mamana ba sing chap mana ba thaba hodar ga su mamana ba sing duna success oi khine ba aduga mana li hone ba adu success fail oi ni habit na te fail oi ni habit na te ba success oi gani tappi habit Saturn jina kwaidigi tappa solar system da kwaidigi tappa planet ne ba aduna mioi singa si thaba kuding da tapkani success di oini matam kuine changani habane ba sana maram moiraga mioi singa sina khali id
ꯑꯩꯒꯤ ꯗꯥꯎꯁꯦ ꯁꯨꯛ ꯌꯥꯝ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯈꯟꯅꯦꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅꯀꯣ ꯑꯩꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯀꯅꯥꯅ ꯌꯦꯡꯁꯤꯜꯂꯕꯅꯣ ꯈꯪꯗꯦ ꯈꯣꯠꯇꯦ ꯍꯥꯏꯗꯤ ꯋꯥꯈꯟꯗꯣ ꯚꯥꯞꯁꯨ ꯐꯠꯇꯕ ꯈꯜꯂꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯔꯝꯗꯤ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯃꯤꯅ ꯑꯣꯏꯈ꯭ꯔꯅꯤ ꯃꯤꯅ ꯊꯥ 3ꯗ ꯐꯪꯕ ꯁꯛꯁꯦꯁ ꯑꯣꯏꯕꯗꯣ ꯃꯥꯒꯤꯅ ꯊꯥ 6-7 ꯆꯪꯉꯅꯦꯕ ꯐꯪꯉꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯉꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯈꯪꯗꯕꯅꯤ나 ꯃꯣꯏꯅ ꯍꯥꯏꯔꯤꯑꯕ ꯑꯩꯁꯦ ꯗꯥꯎ ꯁꯨꯡꯌꯥ ꯌꯥꯗꯦ ꯗꯥꯎ ꯌꯥꯎ ꯑꯩꯁꯦ ꯌꯥꯗ꯭ꯔꯦ ꯃꯔꯨꯞ ꯐꯪꯉꯦ ꯐꯥꯎꯗꯦ ꯑꯃ ꯐꯪꯉꯦ ꯐꯥꯎꯗꯦ ꯃꯪꯒꯣꯜ ꯑꯝꯇ ꯑꯣꯏꯗꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯃꯣꯏꯒꯤ ꯋꯥꯍꯩꯁꯦ ꯑꯗꯨꯅ ꯀꯩꯝꯇ ꯈꯟꯕꯤꯔꯨꯅꯨ ꯍꯥꯏꯗꯤ ꯇꯞꯆꯕꯒꯤ ꯋꯥꯅꯤ ꯁꯛꯁꯦꯁꯇꯤ ꯁꯣꯏꯗꯅ ꯑꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯁꯅꯤꯅ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯗꯤ ꯁꯅꯤ ꯄ꯭ꯂꯥꯅꯦꯠꯁꯦ ꯁꯦꯇꯔꯟꯅꯦ ꯁꯅꯤ ꯇꯥꯔꯦꯕꯀꯣ ꯑꯗꯣꯝꯒꯤ ꯗꯦꯠꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯒꯦ ꯈꯟꯗꯦ ꯃꯣꯏꯁꯦ ꯑꯌꯥꯝꯕꯅꯀꯣ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯒꯦ ꯈꯟꯗꯦ ꯃꯕꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯋꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯗꯦꯠꯁꯤꯡꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯦꯕ ꯃꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯋꯥꯗꯤꯅꯦ ꯃꯤꯒꯤ ꯐꯠꯇꯅꯕ ꯑꯦꯗꯚꯥꯏꯁ ꯑꯝꯇ ꯄꯤꯔꯣꯏꯕ ꯃꯣꯏꯗꯤ ꯑꯐꯕ ꯃꯤꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯃꯤ ꯌꯥꯝ ꯊꯥꯖꯒꯜꯂꯦꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯃꯇꯤꯛ ꯃꯤꯅ ꯍꯥꯏꯕꯗ ꯊꯥꯖꯩ ꯃꯤ ꯑꯃꯅ ꯑꯁ ꯑꯩ ꯏꯃꯥꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯄꯩꯁా ꯄꯤꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯕꯗ ꯃꯣꯏꯗꯤꯅꯦ ꯑꯋꯥꯕꯗꯣ ꯌꯦꯡ ꯉꯝꯗꯅ ꯄꯤꯊꯣꯛꯈꯤꯕꯒꯨꯝꯕ ꯍꯥꯏꯗꯤ ꯃꯤꯅ ꯇꯧꯔꯒꯁꯨ ꯃꯣꯏꯅ ꯈꯪꯕ ꯉꯝꯗꯦꯕ ꯈꯪꯕ ꯉꯝꯃꯒꯗꯤ ꯌꯥꯝꯅ ꯐꯔꯦ ꯈꯪꯕ ꯉꯝꯒꯟꯗꯦꯕ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯁꯣꯔꯠꯀꯠ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯁꯣꯔꯠꯀꯠ ꯁꯤꯖꯤꯟꯅꯔꯕ ꯃꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯅꯤ ꯑꯁꯝꯕ ꯂꯝꯕꯤ ꯇꯧꯒꯦ ꯑꯁꯝꯕ ꯂꯝꯕꯤ ꯎꯄꯥꯏ ꯇꯧꯒꯦ ꯍꯥꯏꯔꯤꯉꯩ ꯑꯁꯥꯡꯕ ꯂꯝꯕꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯗꯦꯠꯁꯤꯡ ꯑꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯣꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯦ ꯄꯨꯔꯥ ꯃꯩꯁꯦ ꯊꯥꯒꯠꯂꯒ ꯃꯊꯛꯇ ꯈꯥꯡ ꯊꯝꯃꯝꯕꯒꯨꯝꯕꯅꯦꯕ ꯑꯗꯨ ꯈꯥꯡꯗꯨꯒ ꯅꯪꯁꯦ ꯍꯥꯞꯄꯝꯃꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯩꯗꯨꯗꯤ ꯁꯨꯡꯃꯨꯠ ꯃꯨꯠꯂꯔꯣꯏꯕ ꯏꯁꯣꯔꯁꯤꯅ ꯅꯪꯒꯤ ꯀꯔꯃꯗꯣ ꯌꯦꯡꯉꯒ ꯍꯥꯏꯐꯦꯠ ꯂꯩꯊꯕ ꯍꯥꯏꯐꯦꯠ ꯂꯩꯈꯠꯄ ꯑꯗꯨꯃꯥꯏꯅꯅꯦꯕ ꯁꯥꯟꯅꯗꯣꯏꯁꯦ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯨꯝ ꯐꯝꯃꯒ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯑꯃꯨꯛ ꯂꯦꯞꯀꯅꯤ ꯑꯃꯨꯛ ꯐꯝꯒꯅꯤ ꯈꯣꯡ ꯅꯥꯝꯃ ꯑꯃꯨꯛ ꯊꯥꯡꯒꯠꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯏꯃꯦꯟꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯇꯧꯒꯅꯦꯕ ꯁꯇ꯭ꯔꯒꯜ ꯀꯌా ꯑꯃ ꯂꯥꯛꯀꯅꯤ ꯑꯋꯥꯕ ꯀꯌా ꯑꯃ ꯂꯥꯛꯀꯅꯦꯕ ꯍꯥꯏꯗꯤ ꯏꯁꯣꯔꯁꯤꯅ ꯆꯥꯡꯌꯦꯡ ꯇꯧꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯑꯋꯥꯕꯁꯤꯡꯗꯣ ꯃꯥꯌꯣꯛꯅꯔꯒ ꯂꯥꯟꯕ ꯉꯝꯃꯀꯥꯟꯗ ꯅꯪꯉꯣꯟꯗ ꯔꯤꯋꯥꯔꯗ ꯑꯆꯧꯕ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯗꯦꯠꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯏꯅꯥꯛ ꯈꯨꯜꯂꯗꯤ ꯌꯥꯝꯅ ꯈꯨꯟꯕ ꯄꯨꯔꯥ ꯃꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ ꯃꯥꯏꯁꯤꯕꯨ ꯀꯥꯏꯅꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯗ꯭ꯔꯅꯦ ꯄꯩꯁꯥ ꯄꯥꯏꯔꯛꯑꯗꯤ ꯁꯅꯤ ꯆꯪꯉꯤꯅꯦꯒ ꯍꯥꯏꯅꯕꯗꯣ ꯁꯅꯤ ꯆꯪ ꯇꯧꯔꯤꯅꯤꯅꯦꯒ ꯍꯥꯏꯅꯗ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯂꯥꯏꯔꯕꯅ ꯄꯠ ꯇꯠꯂꯕ ꯑꯗꯒꯤ ꯗꯁꯥ ꯇꯥꯁꯜꯂꯛꯄꯗꯁꯨ ꯁꯅꯤ ꯆꯪꯉꯕ ꯈꯪꯗꯦꯍꯦꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯅꯦꯕ ꯀꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯋꯥꯔꯗ ꯄꯤꯕ ꯍꯥꯏꯗꯤ ꯃꯍꯩ ꯄꯤꯕ ꯀꯩꯅꯣꯅꯦꯕ ꯃꯄꯣꯛꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯄꯩꯁా ꯁꯥꯟꯗꯣꯛꯄ ꯑꯃ ꯌꯥꯗꯦ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯁꯥꯟꯗꯣꯛꯄ ꯄꯨꯁꯟꯕ ꯑꯁꯤ ꯃꯤ ꯌꯦꯡꯉꯒ ꯇꯧꯗ꯭ꯔꯒꯗꯤ ꯑꯋꯥꯕꯗ ꯑꯋꯥꯕ ꯅꯪꯒꯜꯂꯤ ꯑꯗꯨꯒ ꯁꯇ꯭ꯔꯒꯜꯗꯤ ꯃꯆꯥꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯀꯩꯅꯣ ꯏꯁꯣꯔꯁꯤꯅ ꯍꯥꯏꯅꯗ꯭ꯔꯅꯦ ꯐꯨꯠꯕꯣꯜ ꯃꯦꯠꯆ ꯑꯃ ꯁꯥꯟꯅꯕ ꯃꯇꯝꯗ ꯄ꯭ꯂꯦꯌꯔꯁꯤꯡꯁꯦ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯒꯦ ꯄꯨꯔꯥ ꯑꯩꯈꯣই ꯍꯛꯆꯥꯡ ꯄꯨꯝꯅꯃꯛꯁꯦ ꯊꯨꯗꯦꯛꯑꯒ ꯁꯦꯝꯕ ꯍꯥꯏꯔꯗꯤ ꯀꯣꯆ ꯑꯃꯅ ꯄ꯭ꯂꯦꯌꯔ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯄꯨꯔꯥ ꯅꯩꯗ꯭ꯔꯣ ꯐꯤꯜꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯩꯗꯣꯏꯅꯦꯕ ꯁꯤ ꯃꯄꯣꯛꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯌꯥꯝ ꯊꯤ ꯋꯥꯒꯅꯤꯀꯣ ꯑꯩ ꯋꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕ ꯃꯤ ꯑꯃꯇ ꯊꯣꯛꯂꯛꯑꯣꯏ ꯁꯤꯒꯤ ꯗꯦꯠꯁꯤꯡꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯇꯧꯐꯝ ꯈꯪꯗꯦ ꯊꯕꯛ ꯁꯨꯔꯦ ꯋꯥꯏ ꯑꯗꯒꯤ ꯀꯩꯅꯣꯝꯃ ꯇꯧꯗꯣꯔꯦ ꯐꯪꯗꯣꯔꯦꯗꯤ ꯍꯥꯏꯔꯒ ꯁꯠ ꯂꯥꯎ ꯅꯥꯟꯊꯣꯛꯈꯤꯕꯒꯨꯝꯕ ꯑꯗꯒꯤ ꯍꯔꯥꯎꯒꯦ ꯇꯧꯔꯒ ꯍꯔꯥꯎꯕ ꯑꯃ ꯂꯥꯛꯇꯣꯔꯦ ꯍꯔꯥꯎꯕ ꯑꯃ ꯂꯣꯏꯈꯤꯕꯇ ꯉꯥꯏꯔꯤ ꯑꯋꯥꯕ 3 ꯂꯥꯛꯄꯒꯨꯝꯕ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯊꯣꯛꯀꯜꯂꯦꯕ ꯁꯤ ꯃꯤꯁꯤꯡꯁꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯃꯣꯏꯅ ꯇꯧꯒꯗꯕ ꯑꯃ ꯑꯩ ꯍꯥꯏꯒꯦ ꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯗꯦꯠꯁꯤꯡꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯆꯠꯄ ꯃꯇꯝꯗ
ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯆꯠꯄ ꯒꯥꯔꯤ ꯇꯣꯡꯕ ꯃꯇꯝꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯇꯝꯗ ꯕꯥꯔꯒꯦꯅꯤꯡ ꯁꯨꯡꯇꯧ ꯇꯧꯕꯤꯅꯨ ꯕꯥꯔꯒꯦꯅꯤꯡ ꯇꯧꯕ ꯍꯥꯏꯅ ꯍꯥꯏꯗꯤ ꯄꯣꯠ ꯆꯩꯁꯦ ꯂꯨꯄꯥ 5-10 ꯇꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯅꯕꯗꯣ ꯑꯗꯨꯗꯨ ꯁꯨꯡꯇꯧ 10 ꯍꯥꯏꯅ 10 ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯇꯥꯡꯃꯟꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯀꯥꯏꯅꯒ ꯅꯝꯐꯨꯗꯒ ꯇꯧꯔꯝꯕꯗꯣ ꯑꯗꯣ ꯑꯗꯣꯝꯒꯤ ꯁꯦꯇꯔꯟ ꯑꯦꯅꯔꯖꯤꯁꯦ ꯂꯣ ꯑꯣꯏꯔꯅꯤ ꯄꯋꯥꯔ ꯍꯟꯊꯔꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯀꯔꯤ ꯀꯔꯥ ꯂꯩꯔꯤꯕ ꯂꯦꯕꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯣꯏꯗꯅꯦ ꯃꯄꯨꯛꯅꯤꯡ ꯅꯥꯅꯕ ꯃꯄꯨꯛꯅꯤꯡ ꯁꯣꯛꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯕꯤꯗꯕ ꯃꯣꯏꯒꯤ ꯁꯦꯟ ꯃꯠꯄꯤꯗꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯀꯔꯃꯒꯤ ꯐꯅꯕꯒꯤ ꯂꯝꯕꯤꯁꯦ ꯑꯗꯨꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯕꯥꯔꯒꯦꯅꯤꯡ ꯇꯧꯕꯤꯅꯨ ꯈꯨꯠꯁꯨꯃꯟ ꯄꯤꯗꯕ ꯈꯣꯠꯇꯕ ꯇꯧꯕꯤꯅꯨ ꯃꯤꯒꯤ ꯁꯦꯟ ꯍꯥꯠꯄ ꯈꯣꯠꯄ ꯇꯧꯕꯤꯅꯨ ꯑꯗꯨꯅ ꯃꯤꯒꯤ ꯁꯦꯜꯁꯦ ꯄꯨꯗꯕꯅ ꯐꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯇꯨꯡꯒꯤꯌꯥꯝꯅ खꯟꯕ ꯃꯤꯅꯤ ꯇꯨꯡꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯩ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯈꯟꯕꯗ ꯃꯣꯏꯒꯤ ꯄ꯭ꯔꯦꯖꯦꯟꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯦꯜ ꯄꯥꯏꯔꯤꯕ ꯏꯅꯥꯛ ꯈꯨꯜꯂꯤꯕ ꯄꯩꯁꯥ ꯅꯝꯊꯤꯉꯩ ꯄꯥꯏꯔꯤꯕꯁꯤꯡꯁꯦ ꯄꯩꯁꯥꯁꯦ ꯁꯅꯤꯅ ꯄꯤꯔꯤꯅꯦ ꯍꯥꯏꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯕꯤꯌꯣꯕ ꯀꯔꯃ ꯐꯠꯇ꯭ꯔꯕ ꯁꯅꯤꯁꯦ ꯑꯗꯣꯝꯒꯤ ꯁꯦꯗꯣꯗꯨꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯅꯤꯁꯦ ꯃꯥ ꯀꯩꯗꯧꯔꯤ ꯃꯥ ꯍꯧꯖꯤꯛ ꯑꯣꯏꯗꯕ ꯑꯃ ꯉꯥꯡꯈ꯭ꯔꯦ ꯏꯁꯟꯗꯣꯏꯅꯤ ꯃꯥ ꯍꯧꯖꯤꯛ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯥ ꯏꯁꯟꯗꯣꯏꯅꯤ ꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗ꯭ꯔꯥꯀꯣ ꯑꯗꯨꯅꯦ ꯃꯥꯁꯦ ꯑꯗꯨꯒꯤ ꯀꯔꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯇꯧꯕ ꯃꯥ ꯐꯪꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯅꯤꯁꯤꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯦꯅꯤꯃꯤ ꯅꯝꯕꯔ ꯂꯛꯀꯤ ꯅꯝꯕꯔꯁꯨ ꯑꯩ ꯍꯥꯏꯕ ꯂꯣꯏꯈ꯭ꯔꯦꯀꯣ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯗꯣ ꯇꯣꯉꯥꯟꯅ ꯑꯩ ꯁꯨꯝ ꯈꯔ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯈꯛꯁꯨ ꯑꯩ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯅ ꯑꯩ ꯅꯝꯕꯔꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯤ